Akasvani Imphal Ngangom Kiran pau pajari ahanbada marwaiba pau irang nangnaba ngamkhai jila jiribamgi santi raksagi phibam tapna fagalakli Rajapal Anusha Wikena Lamphel Fatalaiba Integrated Ayush Hospital satuna yangsinkrai Security Force kapun makangbuna Thobal jila gi Waithok Chingkhong area da thibahumagi thabuk chathabada yamlaba khusu khulai sing fagatlei Mahausa ikhal kaitharakpadagi ukrulgi siroi chingda hauba siroi lelegi chawbugi chang amasung haubugi sang hantarakli amasung Bharat amasung Bangladesh na tongan lam singna tengbang na behengat hananaba yana chia sing sahi tauna krai Haukiba matam kharagi mamangda nauna irang nanglaba ngamkhai jila jiribamgi santi raksagi phibam tapna phagalakli Mukhyamantri Nongthom Birengi miyang makhada handakta thokiba irangda mai chakraba yumsing nauna sananaba sarkarna thabuk paikhat pahore pamdaba thodok sing thorak payai hena chingnaba mafam singda ahenba security force sing thamduna miyamgi punsi amasung lanthum ngak senanaba thabuk leptana paikhatli Amaramda National Highway Kuntra Taret Imphal Jiribam Lambida Jiribam Lomdagi gari sing sanglakpada ayat apan khara leirambadu wakhal taminabadagi handokrai masigi matangda akhoi Jiribam paumigi paudam ama Jiribam da handagi hena security gi akan section thawrang lokhatuna makha tana pamdaba thodok sing thok andanaba akan mamong da section thawrang lokhatli ngasi su Jiribam municipality gi area da ayuk punga pandagi nungthil punga makhai phawba dara chamaga nifumari gi athing malokthokuna kaithil amadi dukan sing hangnakhi lonana National Highway Kuntra Tareta chamaga sumna mapan amadi marfumapan suba CRPF na akan section thawrang lokhatuna Jiribam da kuina panduna leramba petroleum amadi nongmada tangai phadana changba polam sing pungba gari chahumga kunmapan Imphal gi damak pusinki cherak sida Rongmai Naga Council amadi Kanglup asigi luchingba kayana jiri Imphal lambida blockade na chingba pamdaba thodok sing thokandanaba honabada achauba thawrang lobagi mami chawna tari tha asigi taret amasung nipangi lonaba ahingda Borobegra subdivision gi lamtai khunauda jum kaya mai thakibadu civil society organization gi luchingba sing kaya jauna security forces kalonana jengsilunaba changsinkre hairi Akasvani Imphal gi pawgi damak Jiribamdagi ngathem Bisajit Rajapal Anusha Wikena ngasi Lamphel Fatalaiba phamung yangkhai laiba Integrated Ayush Hospital satuna yangsinkrai Rajapal mafamadu thunglabada Ayush ki director Dr. Akoijum Lokendro masung staff singna harau tayamna okhi khongchat adu Rajapal na Ayush Hospital asina ana laing lamda lawriba thodang singbu thagatba phongdokhi Ayush Hospital asi matam chunaba mawngda sangut sagatningba pambasu Rajapal na phongdoklamki hairi Imphal East ki luang sangmam dalaiba Carmel Jyoti Children Home dangasi Educators Advocacy Program ama pangthokre thormadu saruk yakhiba Forest Environment and Climate Change ki Conservator Central Circle ki Special Secretary RK Amarjit Nahai plastic number moiduna mahusai khalda akiyo pangna sohlakli basingasi miyam punna khangminaba tangai fadre asigumba miyoibu khunaiga sobu singnabasi horukleba mahiro singda ningthina khanghinnabu honabasu kanagani haina mahakna phongdokki Chandel jila da puning wakhal gilaina layang bagi thak wangkhat hananaba masung nganna ANC registration tawnanaba thabak lokhat pahore jila asig medical officer na thokpa cherol amada hai district hospital Chandel da obstetrics and gynecology medical officer wariba Dr. PS Sangrai Haubo tha khudingi anisubiyum sakashunumita komla thabida leba PHC da OPD hangduna yengnanaba thorang tawre pawgi marak thatna ateno break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiyo Tabiriba Pawasi Akasvani Imphal dagini Akaknama paw ama phangmadagi Thobal District Police amasung Kuntramdo Subasam Rifles ke punba kangbuna Waithok Singkhong area denga sayuk thibomagi thabuk chathabada yamlaba khusu khulai sing fagatlei Phagalaba khusu khulai sing adugi manungda magazine yawba
SMG carbine ama, single barrel ama, ball action rifle ama, hand grenade mari, Americana Saba 6 round revolver ama, mortar cell mari, wireless set ama, IED ama, smoke cell ani, smoke grenade ani, SLR gi magazine ama amasung assault rifle gi magazine ama yauri. Phagalab khulai sing adu makha taba ain gi thabuk sing lokana bagi damak Lilong police station da sinakre hairi. Mausai khal kaitharak padagi ukhul gi sirui chingda hoba sirui lele gi chawbu chang amasung hobu gi sang antharakli. ICAR KBK ukhul da subject matter specialist oina ladibi yirimaila bhi jimik Sarioga Aikogi Krul Paumi, sorting Simarega Kananuna Bamada, Sirimati Jimik Nahai, Shuri Liliasi, Mahusana, Aing Bomapamda, Hena Hinaba, Lay Makal Amani, Adubu, Sabag Sang Hengelakpan Maramoerega, Lay Makalasi, Shiri Ching the Hobug Sang, Yamna Hantare, Masigi Matakta, Sat Level Layadasu, Hanadeg Chawu Sang, Hantana Satli. Mangnahai, Mausaikal Kaitaribasi Lakshana Bohanabada, Asobo Awaba Oy Maramna, Shiri Lili Bohanagum Namapung Pana Salana Bagidamag, organic Oy Bahar Sing Sijanaduna, Mapamasig Lebak Leho Pagat Halabadi, Lay Makalasi, Hanagumna, Nintina Satpangam Nabayai, Sirimati Jimik Nahai. Krulki Shiri Lili Haiba Leishi, population the Oishnu size to Oishum Handagraba, plant population Shuyam Handagraba. Shiri Lili away with the temperate crop ne. Aing bada thaba crop ne temperature ji wang khat khabagi lei shat pa matam da temperature requirement to phangdaba shuri lili si di natural habitat ta hobni soil nutrient factor di yam paningai leidre ado climate change ki deteriorative effects control counter dawningai koina natural fertilizers formula kumbashi sijinaraga magi nutrient status si wang hanba adumain tawradi magi growth si hengatlani Ma lei shat pa shu hengalani aduga ma shiba gi rate to shu hantharani. Imphal West ki District Legal Services Authority amasung Project Z Foundation of Punisinduna Ainglam da miyam wakal tahanbagi thormama ngasi Pitambara English School da pangthokre thormadu saruk yakiba akhang hai singna Pokso Act JJ Act amasung angang singamari lenabatai ain singimatangda wa ngangki thormadu da mahiroi chanipan romna saruk yaki hairi. Ukrul da laiba St. Joseph College ki mahiroi sinangasi Ukrul town da lamtu sengbagi thorma ma pangtokre lamtu sengbagi thormadu mahiroi singi numittar ini chathaba NSS special camp amasung numittara ni chathaba NCC institutional training program gi saruk ama oina pangtokibani maduda mahiroi yangkhaina saruk yaki haidi. Bishnupur Jilla ki oina yamna maru oiba nupilup ama oiriba apunba nupilup Bishnupur district ki Taramapan Suwa Foundation Day ngasi Bishnupur ki kiyamba sanglena fangtokre thormaru da tongan ba nupilup singi lusingbising saruk yaki. Tera sapam director laiba Juvenile Club na sinduna taruk suba Khurajam Ramnarayan Shastri Memorial State Level Open Chess Tournament lisingani kunmari thasi ki kuntarukta ki kunthra phawba pangthok lagani hari tournament asi Manipur Chess Association gi mijang makhada pangthok kadabani akupa maror association asidagi khanglaba yagani hari District Sports Association Chandel na ngasidagi jila asida Blue Clubs hawdokle All India Football Federation na English singani nifutaret phawgi manungda afaba football gi sanaroi sing puthokna bagi damak sahi mari dagi tarani thoi phawgi manungda laiba angang singbu grassroots gi sangotna ba Blue Club sasi hawdokki bani jila asigi manungda laiba thawai yawba angang singna thasi kunmanga phawgi manungda form pisilakna ba DSA Sandel gi seloramada hairi DSA kaksing na sindona satharakpa kunmathoi suba KSS Lehawk Devi Memorial Super Division amasung kunsuba KK Memorial First Division Football League animak nongchingi phiom phattabana marmoiduna matam kaktana yaithokle hairi ahan ba kaksing tabung kunjabi Sharma Memorial League knockout Kendra Wise Kang tournament lisingani kunmarigi ngasi sanikiba match ta ya school Kendra Kangkhutna Kaishamtong Kendra Kangkhut pu panjin taramanga tarani thoi de thoikre hayeng Oinam Kendra Kangkhut amasung Thangwiwan Kendra Kangkhut sanagani Lamlong Thongkhong da laiba artificial top ground sathariba ahum suba Ampha Cup ki ngasa sanake balik match singda Angtha FC na Ground Development Committee bu panjin ahum amada aduga Imphal FA na 11 Star Sporting Union akam patpu panjin amasinoda maiti pikre Akaswani Imphal lagi pau tabiri Bharat amasung Bangladesh na tongan balam sing da tengbang na hengat hanana ba yanasya sing sahi tawnakre
Hanadagi sanaduna lakliba Memorandum of Understanding MOU kharasu nauna yangsinkhre. Sahi tawna khiba yanase singadugi manungda Digital Green Partnership, Samudragi lamda tengbang pinaba, Blue Economy, Health and Medicine, Space Collaboration, Railway Connectivity, Oceanography, Disaster Management amasung Fisheries na singba yauri. New Delhi ki Hyderabad House ta Pradhan Mantri Narendra Modi amasung Bangladesh ki Pradhan Mantri Sheikh Hasina ki marakta wari sanaraba matungda yanase singadu sahi tawna khibani. केंद्र के शिक्षा मंत्रालय ना नेशनल टेस्टिंग एजेंसी NTA ना लोब परीक्षा सिंह नियम चुमना पांगतोप गमनबगी दमक यांगशिननबा अवांग थाके एक्सपर्ट सिंह कमिटी में सेमक्रे मियोइतरे न सब कमिटी से हानगी इसरो के चेयरमैन डॉक्टर के राधाकृष्णन ना लुसिंगली कमिटी असना कुमना यांगशिलब मतुंगदा परीक्षा सिंह पांगतोपदा पामदब थोदोक सिंह यारिमो कै थोंदनबा मसुंग हानदगी हेन सेक्शन पांगतोप यानन बोफम सिंह प्रस्ताव तौगनी NTA na parikha sing pangthok matamda thangnariba khudong chadaba singsu committee asina hanna yengsin committee asigi report tha asigi manungda pikhat kani committee asida AIMS Delhi ki hanigi director Dr. Randip Guleria, Hyderabad ki Central University ki vice chancellor Professor BJ Rao, IIT Madras ki Professor Emeritus amasung IIT Delhi ki Dean of Student Affairs Professor Aditya Mittal na singba yauri Taranipan suba Lok Sabha ki ahan ma mifam ning thokaba nimita horagani mifam manungda nauna karaklaba sadasya singba wasak lawgani Pro-Tem Speaker oina khankraba BJP lu singba bar truhari mahatapna nauna karaklaba Lok Sabha ki sadasya singba wasak lawgani Lok Sabha ki adaksa ki mikhal thasi kuntarukta pangtokani thasi ki kuntarata Lok Sabha masung Rajya Sabha ki punma mifam da Rashtrapati Draupadi Murmu na wa ngangani Rajya Sabha ki mifam su namit asidagi haugani sangsad ki mifam asi mathang thagi ahumda loishin gani Assam na maming leraba Abubachi Mela ngasidagi Kamakhya Temple da haukre Mela asi thasi kuntarukta loishin gani Mela asi ki damak tongan ahum singdagi bhakta sa kaya na laknari Masa laitaba singna masa fangnanaba masung nupi gumari lenaba lam kaya da thawjal fangnabagi damak mela asi sahi khudingi pangthoktuna lakli mela asi gidam masing yamna miyamna lakliba asi gi yenglaga Kamrup Metro District Administration na akanba section thorang sing lokhatlei mi lalonba masung force cyber fraud case ka mari lenana mapal leba ki mi ani yauna mi manga gi mathakta NIA gi special court na charge sheet thangat krai Charge sheet atu da NIA Special Court Mumbai na toan case kaya da mapalewa ki miyo kaya chanaba gi wapam phongdokli pawsi gi matungina makhoi na computer season bhaiba masung Ingraji lon khangba bhar ki naha singbo call center sing na thau pigini haina thajaba piduno purga lalonba gi thabak asi chathabani hairi Pradhanmantri Narendra Modi ki pukningi wa man ki baat thasi kuntrada kasbani ki thongda sandokani tharomasi Sri Modi na ahumlak subo oina lebak asigi Pradhanmantri oireba matungda ahan boina sandokada ba thoramni handa kesina Sri Modi ki man ki baat ki sama taramathoi suba tangkakni tharomasi ki mari lena na Pradhanmantri Narendra Modi na social media ra thadrak pawarolomada tharomasi da saruk yanaba gi damak miyamna toll free number 180011 7800 da phone taruktuna waklo namasung suggestion saliba thasi kunipan phawda pirakna hairi masig lonena miyamna Narendra Modi app natragana MyGov open forum dasu pisalakpa yagani hena phongdokli man ki baat thoromasi akasmani madi Doordarshan ki channel khudimakta taba phangani hairi aroi badamar we pau amhanna irang nanglabangam khai jila jiribam gi santi raksa gi phibam tapna fagalakli Rajapal Anusha Wikena Lamphel Fatalaiba Integrated Ayush Hospital Chatuna Yangsin Kre Security Force ki apun Kangbuna Thobal Jila gi Waithau Singkhong area da thibahum ki thabuk chatabada yamlaba khutsu khulai sing fagatle Motorcycle kaitharak padagi ukhul gi sirui ching da hoba sirui lele gi chawbu gi chang amasung hobu gi sang hantharakli amasung Bharat amasung Bangladesh na toan balam sing da tengbang na hengat hanana ba yana se sing sahi tauna kre paulo jere